aina lejari ba mafam asi manipuri governor gi get mamang maktadane hari ba mafam sida tuan ba central force amari state security force ki maikei dagi maikei mari thonai tare ngak se magi thaba jenga si goina ngalinge dagi hawraga chatharaduna la liya tare masi chatharapagi maram dingarang se coordinating committee on manipur integrity kokomi gi maikei dagi hari ba manipur governor na apology tawgadamni aduga manipur thaba yade haina jahan khidaba thodo aduga mari leina na tare manipur DGP chief secretary amadi security advisor asi moreng ground da fam thadu haiba khongjang adu laukthokhiba loina mayamna governor tamna thomjilaktanaba ngarang se laukthokhiba leire madun maram oiraga to maikei singdagi haitare miyamna thomjilakani haibagi mipaiba chingnaba adu leiba maramna hujiksi hariba mafam asida security alert oiba haitare moongda hanadagi ju lakpani na yam chection ngak chile aduga ngasi gi oina haiba taragadi ason nakan gi haragana kangla gi gate mamangom dai tare akanba security gi chection tharan lakholi aduga Infan iski onasu konu mamangom da yamna chauna ngak chembagi thabadu paikhali aduga solungi infan west ki ona haiba taragasu kai sampat leima jam leikai adi kai sampat traffic point da tar adumak chathari asumba maikei mari thona ngak chembagi thaba si ngasi adumak chathari aduga ton ba security personnel singi market gi chathaba taragasu kokomina lathokpigi matung ina manipur da leidaba ton miyangi market dagi hari khoramang kaithelom dagi hawraga miyamna rally ama lai hadu rally adu kanglagi footbridge mamang hai tare masi rokpa matamda security personnel singa tharpadagi yamna chauna akan mamong da mukna bathoki hariba miyana thomjil lakli ba to tangkhaina bohana matamda security personnel singi market dagi smoke bomb ankapa matamda khonjangloi nupi ani sokpadagi hujikse hospitalize toraga leiri hai tare aduga hariba imphal iski ona yengma matamda jo khoina wang khairom dagi masing alba miyagi market dagi hariba manipuri governor tam nai da thomjilakna bohana matamda konung mamangi traffic point da thatpadagi hudi changhandana adumak leiri pandaba thodo chin thoktanaba security personnel singi market dagi akan mamong da chin thran lakholi adubu ka sampalongi oina de khoina yengma matamda huji pogena thoning da thodo chin thokpa miyan thomjilpagi thodo amata leite hai tare aduna athengma phawda akan ba chichin thorang che adumak pakhat kini haibagi thaja badu laire lambi singa si loina block tawraga haitare berga chingkharaga security personnel singna ngak sheli adum akoi bagi film ji yengmina si central forces sing laire aduga marak asi dai tare khoi state security personnel singi maikei gi jo akan ba chichin thorang do lokhol maribu traffic police ki maikei gi jo tare hadipa lambi je chathok jasin to matam da block tawri maram na makoi maikei gi jamna chauna guide tawbagi thabadu chatari hoji phokoi noina lambi si block to gi wasina maram oraga chathok jasin to matam da ngasi yamna chauna ohung miyam da khudong cha da mayoknakhre habdu ori makatana kari film la pagi habdu ko puni yung mathok tari ino maski matana pogdam jari ba naurem tanranjan chel news newak imphal governor mama